Haukiba Chahi Lisingani Taramapanda Manipur Lengangna Technopal District ki Manung Chana Khundariba Kwatha Kuldagina Imphal Lambi National Highway Fauba Taba kilometer mangarom Sangba Lambi Asida Pradhan Mantri Gram Sarak Yojana PMGSY gi Makada Lambi Semjin Sajinduna Koilas Thaba Loishangani Haina Mari Lenaba Department Singna Khunja Singda Thazaba Kya Pirakraba Matung Ngasi Lisingani Kungamathoy gi October Tha Yoraba Fauba Lambi Semba Mapung Phana Loisindana Matam Sangna Namsinduna Leithokpa Asida Kwatha Khunja Singna Department Asibu Pendaba Wafam Kyama Press Media Singda Fongdorakle Kwatha Khul Asigi Secretary Waina Thopuriba Takhelembam Sanjoina Paumi Singda Fongdorakpada Kwatha Khul Hariba Lamdam Asi Chahi Kyagi Mamangdagi Ningthok Palingai Matamdagi Khundaraklaba Mafam Amane Adubu ngasi fauba Chawkhalaba Matam Asida Matam Kyagi Mamangdagi Kwatha Khun Asigi Maru Yamna Oiriba Lambi Asi fauba Mapung Phana Semba Loisindana Chahi Kayama Mirabiduna Thambire Hariba Khul Asigi Jangpham Machin Kharada kilometer Makhai Rom Phaning Chita Koilas Thabiram Laga Khunja Singbu Apangba Amagumna Kanasu Khanglaroi Haibagi Matagum Matam Sangna Moithem Tauduna Thambire Hauzik Lambi Asigi Mathakta Nungkup Kaya Ama Chairam Laga Thambiram Laga Khunja Singna Lambi Asida Gari Thauraga Chatpada Natana Khongna Chatpa Faubada Khudong Thiba Nangba Fauba Yaunare Oirakliba Fiba Masida PMGSY Asiga Mari Lainaba Official Singna Su Lambi Asibu Mapung Phana Koila Thaba Loisindana Kayara Khanghanduna Lakibane Masida Natana Handak Numit Kharanigi Mamangda Su Mari Lainaba Department Sing Fauba Khul Asida Laktuna Atuba Matamda Thabak Horagani Hairam Laga Ngasi Fauba Thabak Suba Hobadi Lairadana Thabak Sunaba Mioi Amata Khul Asida Thabirakpa Laitre Manipur Lengangna Go to Hills ke Wahanthok Asigi Matangda Kwatha Khul Asibu Nathairaga Thamlam Labra Natraga Yaudabra Haibasine Maramasina Manipur Lengangna Lakliba Chahi Asigi Aroiba December Tha Phaubugi Manungda Lambi Asibu Mapung Phana Semjinba Loiduna Koila Thabidragadi Lankadoriba Lisingani Kungani Choi General Election Asida Boycott Touragani Haina Kulasina Amatoina Warip Laure Haina Sanjoina Makatana Fongdorakle General Secretary on Thopujari Aina ngasi media gi khutangda thamjaningliba wafamdi Kwatha Khun asigi lambel ase yamna maruoiba National Highway dagina Kwatha Phaugi lambel ase PMGSY gi makhada chahi suna order thokpi gragi matung sida phauda koilas thabagi mami suktu uba phangdaba adagi mate kitang koilas thaba hawramaga ngasi phauda thikarda adagi department dagi hanna yengbirakta ba ase Kwatha prajana warudaba ngamde wakat kya amasu kachagre adubu mahanga ki oiba Kwatha prajabu themba yabagi moongda ngaktangi thajaba pirambaga hangraga Hawaii yingsin birakta baje si medi Kwatha prajana yam hakchina lawi Kwatha prajana hojik Kwatha prajagi oinide hojik yamna awaba amadi mayuklaba haibadu oire lambel ase chatpa pau yaraktre WBM khara lokselamaga nung punchai chairaga gari thau pau yarakta base hojik ki lambel ase Kwatha gi di amata ngairaba lifeline ori lambel ne